Arambai News Guwahati da Manipuri Pao tabiribasingbu ihan hanba maktada chingangbam Sujitrarani na khurumjari hojing asigi samlapa mariba Pao sing lobirasi. Asamda khundariba tongan ba kanglup kaya indigenous oigadra natraga oiroidra haibasigi lekhai tahangadoriba amadi asmis haiba wahai asigi asengba wahanthok piduna asmis singi maraibak lepkadoriba Assam Accord ki clause number 6 ki matangda state asida nohonana charangnaba kya thorakli. All Assam Students Union Asuna High Power Committee ki report handakta Myanmar puthorakrabagi matungdagi charangnabasi thorakhibaga loidana Minister Himanta Biswa Sarma amadi Asugi marakta Chingilan kankhalakli. Asugi maikaidagi makhok pongna lauribasi General Secretary Lurin Jyoti Gogoini. Himanta Biswa Sarma Super CM oinanaba koichen seli number 1 jersey litpa phangdabadagi ningba kaibagi moongni masabu Home Minister Amit Sahani haina khanjari report asigi matangda mahaka ngangnabagi mathau tade haina Asugi General Secretary asina hairakhi wafam asigi matangda Minister Himanta Biswa Sarmana pakhum oina Asuni Super MLA oiba pamlibase report asi chahi ani sudringaida public ta thadorakre maramaduna tha sudana pokpa angangsidi hena care lobatai haikibasi report amadi asu animakta palibani Chairagasida amuk Himantaga yamnamak naksinaba Minister Piyush Hazarikana Asuda onkhaladuna amuk pakhum pirakhi Minister Himantadi Hiram Kudimakta Matik Chai CM Oibadasu Matik Chai Chahi Kungi political experience lairaba miyoine maramaduna mabu yengbangam dabadagi Congress amadi Ashu animakna Himantagi mathakta target tawraklibani hairakre Matawasumna regional political party semnanabagi chongduna lairiba Mahiroi Loop Asuna report asida asmis definition pikre haikibasina miyamda langtak nahalabasu Himanta Biswa Sarmana High Power Committee da yariba makhoi 12 khaktana asmis definition lepa yaroi masidi Assam Assembly na lepkadabani haikibasina asmis definition asigi matangdasu mana launanaba dispur lengak amadi asu animakna munari haibasimadi mayek singlakli Handak maraga Assamda COVID positive oibagi masing hengacharakalabasu test tobagi masing su hengalakpa maramna COVID ki phibam asi state asida laksilakpa ngambagi moongni haina Assam sarkarna laurakli haukiba leibak pokpa numit khaktada state asida rapid antigen test lak amaga lising nifu humdoi muk tawki masigi manungdagi lising mariga chonga marfudra humdoi positive oirakhi ngarangsu lising humpugi matakta test tawkibada punna lising aniga chatret marfudra taruk positive oiba thengnakhi Matosumna, Hauzik Fawda state asida positive oibagi masing lising humbudrani thoi yokshilakle. Ningsing bayai ICMR gi maikaidagi haukiba tha ama muki mamangda Assam yauna lebagasi gi state kharada warning piraduna Assam dadi August ki tang 15 gi manungda positive case lising humpu manga hena phangani haina laifau pikhiba matamaduda Assam miyam ngaknakibaga loinana Assam lengangna su madugi chekshin thorang kaya paikhatkhi Adubo ngasi August ki tang 13 ni state asigi apunba confirm case masing lising humbudrani thoi yokshilakle maramaduna August ki tang 15 yogdringai dagi hauna laifau oikiba lising humpumanga adudi irai laina lankhre state asida positive oibagi chang khwaidagi wangbagi matam loisilakpaga loinana matung sidadi nemtharaklagani haibasi Assam lengaki wahini masida Assam yamna thajaba yaribra wahang oirakli Ama mabu oizarabasu hauziki oinade Assamda COVID ki phibam khara laksina urakli maroina khwaidagi soklamba Guwahati saharadadi mahusagi phibamda hanjilakle haiba yai adubu COVID ki SOP singdi adumak ngaktuna chatpatari Chamaga kumapan suba athoba singi ningsing numit August ki tang 13 Assam gi mafam kyada pangthokkhibagi pau leptana lakli Guwahati gi Botaguli da su Thoramasi Pangthoki, Thoramasi da Kaisam Hemchandra, Retired Colonel B.D. Singh, Retired Colonel K.B. Singh, Mandir Committee gi President Dipeshwar Singh, Purit Sabam Gaurakishore Singh, Langpoklakpam Nandababu Singh, Mahila Samiti gi President Jaya Devi Amadi, Usham Rajkumar na Chingbana Athoba Singhi Maramda Wangangki. Numidasiga Mari Lenana, Tokchom Ngoba Amadi, Kaisam Hemchandrana, Sereng Pakibaga Loinana, Natki Oiba Thoram, Miss Renukana Utki. Botaguli gi nahawariba talented artist kayadasu retired Colonel K.B. Singh na sponsor togduna sale oina lupali sing amamam yenthoki. Guwahati gi Manipuri Rajbari dasu Thoramasi Manipuri Rajbari Students Union na sinlangduna Rajbari Athletic Club ki hall da pangthoki. Miyamna ima leibak amadi ijati gi damakta thawai katkraba athoba singi mafamda haikat lekat tamduna ikai khumnaba utki.
All Assam Manipuri Students Union Amsugi Maikaidagisu Lubasigi Masasing Habadi Sonai District Committee, Karimganj District Committee, Silchar District Committee Amadi Hailakandi District Committee Nasu Sinlangduna Athobusingi Numit Paksanna Pangthoki. Manipura COVID-19 ge anoba positive case marfutaruk phangki bagaloinana confirm case masing lising mariga chamaga marfutrani pansukre miyoi humpum mangana ngasi discharge tawki bagaloinana lising ani ga chahum humpuna naba phakre lising amaga chanipan kumangana active oiri leikidabagi masing tarahumdoine ngasi positive oriba marfutaru asigi manungda humudrama thoidi michamni aduga taramangana CAPF ki personnel singni Micham Humudrama Toyasigi Manungda Tarani Toina Mapandagi Halakpasingni Aduga Lemhoriba Yankai Mapana local transmissioni Habadi travel history Lectaba Muisingni Jenims Hospital da Numid Karani Mamangdagi BP stroke Tobadagi admit Toduna Lying Lakiba Ahalama Ngasi Ayuk Amukana BP stroke Torpadagi Lakidre Jahi Marfu Mari Suraba Ahalasi Hangang Kendragi Manungchana Ahaluptagini Ahal asi COVID positive oibadagi COVID warta admit tawki adubu ngarang amukhana test tawbada negative oiki maramaduna mahak nangasi leikidaba si COVID namaram oiduna leikidabani hainarabasu Manipur sarkar gi maikaidagi de COVID laichatna maram oiduna leikidaba natte haikibaga loinana Manipur sarkar gi maikaidagi ngasi COVID namaram oiduna sikiba amatta leite hairakli Manipur Public Service Commission gi ngasi pangthokiba mifam amada Manipur Civil Services Combined Competitive Main Examination Englishing ani tarataruk nauna amuk chatliba chahi asigi October amadi November tha asida tongnanabagi warep lawkhre maramaduna Manipur Civil Services Combined Competitive Prelim Examination Englishing ani taratarukta qualify oikraba amadi nauna togodoriba main examination asida thaningba candidate singna MPS sida apply toba yagani Masigi akupa marol yamna thunamak official website havadi www.mpscmanipur.gov.in da phanglagani Road Transport amadi Highways ki Union Minister Nitin Gadkari na lakliba August ki tang 13 ningthokaba numita Manipura Highway Project 13 gi foundation stone yunglagani Road Safety Project amasong Manipura mahakna sangaragani lupa crore lising ahumuk changna sagadoriba highway asigi asangba punna kilometer chahumga taratarukni project asina Manipur gi connectivity hena phagathanbata natana awang nongpokta economic growth purakhangani hairi Wangjing Tenthagi MLA Paunam Brozen gi mathakta tharakhiba disqualification case singi judgment ngasi assembly gi tribunal da chatharaba matung speaker Y Khemchana disqualification case dismiss tawkhibaga loinana MLA masamakna resign tawzarage haina tharakhiba resignation paper adugi ayabasu speaker na pikre Manipur gi mafam kayada ngasi Manipur gi ningkha tamba numit pangthoknakre British na Manipur thadokuna chatkhiba Englishing amaga chamapan niphu ki August ki tang 13 da Manipur gi ningtho Maharaj Buddha Chandrana Union Jack Firal chingtharaduna Manipur ningtamle haiduna pakhang bagi saktam yawba Firal Kangla da chingkhatkiba numit adubu ningsingladuna ngasi Manipur gi mafam kayada Manipur ningkha tamba numit pangthokhi Manipur lenga ki athingba kaya gi marakta apunba nupi lo Bisnupur amadi All Manipur Students Union Bisnupur District anina khusamnaduna humudra mari suba Manipur ningkha tamba numit konung yumjau lairembi laifamda chamna pangthokhi Thoramasi Maitai Council More amasung All Community Development Organization More nasu border town asida pangthokhi hairi International Peace Social Advancement Ipsana susinduna Wangdai Maitai Langolda Ningtam Kibagi Thoram Pangthoktuna Manipur gi Ningtam Phiral Chingkhatki Meghalaya gi West Garo Hills ki manung chana leriba Dalu gi miyam loinana Dalu Area Citizens Forum na lakliba August ki tang 19 amadi 18 da Meghalaya sarkar na yumlonariba leibak Bangladesh ta boulder export tawba lebhan dabagi damakta non cooperation movement changsilagani laukthokre Nomada gari changthok changsinda akaknaba masing thamdana pangsienda chenbagi mathakta entry point ta corona gi damakta test amadi checkup su tawde hairi Khwaidagi kiningai oiribadi Bangladesh tagi halakpa singsu test tawdriba sene amadi driver singna chafam thakpam thiraduna koichat chatpa sina amuka hena kiningai oiri hairakli panbayai Bangladesh tasu covid ki phibam luba nomagi henjilakli bani Assam da COVID-19 gi apunba confirm case masing lising humbudrama thoiga
ꯆꯥꯇ꯭ꯔꯦꯠ ꯃꯔꯐꯨꯇꯔꯥ ꯇꯔꯨꯛ ꯁꯨꯈ꯭ꯔꯦ ꯂꯤꯁꯤꯡ ꯅꯤꯐꯨ ꯃꯥꯄꯟꯒ ꯆꯍꯨꯝ ꯃꯔꯐꯨ ꯃꯔꯤꯅ ꯅꯥꯕ ꯐꯈ꯭ꯔꯦ ꯂꯤꯁꯤꯡ ꯀꯨꯟꯅꯤꯊꯣꯏꯒ ꯆꯅꯤ ꯅꯤꯐꯨꯅ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤ ꯂꯩꯈꯤꯗꯕꯒꯤ ꯃꯁꯤꯡ ꯆꯥꯝꯃꯒ ꯍꯨꯝꯐꯨ ꯃꯥꯄꯟ ꯁꯨꯈ꯭ꯔꯦ ꯃꯁꯤꯗ ꯉꯁꯤꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯇ꯭ꯔꯤꯕꯅꯤ त्रिपुरादा नौना पॉजिटिव केस चामग हुंफुमरी फंखिबग लोइना अपुनबा कन्फर्म केस मसिंग लिसिंग तरुक चट्रेट मफुनिथोई सुख्रे चाम सुबना अहुम डिस्चार्ज तौखिबग लोइना अपुनबा फखिबगी मसिंग लिसिंग मंगा सुबना तरामंगा सुख्रे लिसिंग अमगा चट्रेट सुबना अहुमना एक्टिव ओइरी ngasi नौना मियोई अनि अमसु लाइकनब ngamdana leikidabadagi अपुनबा लेखिदबगी मसिंग निफु तरुक सुख्रे अरुणाचल प्रदेश अपुनबा कन्फर्म केस मसिंग लिसिंग अनिगा चौंगा तरानिथोई सुख्रे लिसिंग अमगा चट्रेट तरानिपाना नाबा फख्रे चट्रेट का मरफु तराना एक्टिव ओइरी लेखिदबगी मसिंग मरीनी नागालैंड नौना पॉजिटिव केस चामगा यांखई मरी फंखिबग लोइना अपुनबा कन्फर्म केस मसिंग लिसिंग अहुमगा चहुम कुनिथोई सुख्रे यांखई मापन ngasi डिस्चार्ज तौखिबग लोइना अपुनबा फखिबगी मसिंग लिसिंग अमगा चामगा मरफु तरानिपान सुख्रे लिसिंग अनिगा चामगा तराना एक्टिव ओइरी लेखिदबगी मसिंग तरेतनी मेघालय नौना पॉजिटिव केस कुंट्रा मंगा फंखिबग लोइना अपुनबा कन्फर्म केस मसिंग लिसिंग अमगा चनिपान कुनिपान सुख्रे कुंट्रा मरी ngasi डिस्चार्ज तौखिबग लोइना अपुनबा फखिबगी मसिंग चौंगागा मरफुमाथोई सुख्रे चट्रुक निफुमाथोइना एक्टिव ओइरी लेखिदबगी मसिंग तरुकनी अमदि मिजोरम ngasi नौना पॉजिटिव केस निपान फंखिबग लोइना अपुनबा कन्फर्म केस मसिंग चट्रुका यांखई तरेत सुख्रे मरी ngasi डिस्चार्ज तौखिबग लोइना अपुनबा फखिबगी मसिंग चहुमगा निफु तरेत सुख्रे चहुमगा कुंट्राना हौजिक एक्टिव ओइरी लेखिदबा अमता याउद्री इंडिया कोविड-19 की पॉजिटिव केस ngasi gi oina lising yankhai thoiga chatru kuntra humdoi phangkre masida Karnataka amadi Assam yauna state taruki report watlibani इंडिया पॉजिटिव केस मसिंगना लाख कुनमंगा गा लिसिंग तरानी थोई हेनख्रे एक्टिव केस मसिंगना लाख तरुक का लिसिंग हुंफु तरुक हेनख्रे अपुनबा फखिबगी मसिंगना लाख तरा तरेत का लिसिंग मरफु तरा तरुक हेनख्रे अमदी अपुनबा सीखिबगी मसिंगना लिसिंग निफु मापन हेनख्रे ngasi positive oiba amasung sibada indiana adumak makokta cheli total positive indiana ahum subada leiri aduga sibadana india mari subada leiri serious case ta malem gi thakta india ani subadani punna case lising nipan ga chamapan nifu mari ni aduga number 1 da leiriba usa gina case lising 33 ka chani kunni aroi bada to papaw singda पैंडेमिक कोविड की वैक्सीन पुथोकले हाइना मालेमना हराउनरिङै रशियाना मालेमदा कोविड वैक्सीन पुथोकपा अहानबा लेबाकनी हाइना क्लेम तौखिबग लोइदना स्पुतनिक 5 हाइरिबा वैक्सीन असिना मियोई अमबु कोविड तगी चही अनि ngaktokpa ngami हाइना क्लेम तौजरबसु वर्ल्ड हेल्थ ऑर्गेनाइजेशन हुनदी वाफम असि यादबग लोइदना वैक्सीन असि एडवांस टेस्ट की थाक फाउबा यौद्री हाइरखरे चैरगसिदा मालेमदा लरिबा मेडिकल एक्सपर्ट अमदी हेल्थ एजेंसी सिंगसो रशियन वैक्सीन असिगी सेफ्टी अमदी इफिकेसी की मतंगदा पेंथोकनबा ngamdri रशियन वैक्सीन असि थुना पुथोकमली हाइना चिंगनरिङै मरक असिदा मीडिया की रिपोर्ट मतुंगिना रशिया की टॉप रेस्पिरेटरी डॉक्टर प्रोफेसर अलेक्जेंडर चुचालिना हारिबा स्पुतनिक 5 का मरी लेना मेडिकल इथिक्स पु खोंगोइनरे हाइरदुना रशियन हेल्थ मिनिस्ट्री दगी रिजाइन तौखरे हाइरी पनबयाई प्रोफेसर असिना सेफ्टी की वाहौदगी मालेम की अहानबा कोविड वैक्सीन असी रजिस्ट्रेशन तौबदा थिंगनबा होटनाखीसु हाइरी केरला हंदकता एयर इंडिया एक्सप्रेस की एयरक्राफ्ट अमा कारीपुर काइखिबा अदुगी रेस्क्यू ऑपरेशन चंगसिनबदा लुचिंखिबा सीनियर ऑफिसर कुनिथोई पुन्ना कोविड पॉजिटिव ओइख्रबा मतुंगदगी केरला की सीएम पिनाराई विजयनसु ngasi सेल्फ क्वारंटाइन दा लेख्रे पनबयाई स्टेट असिगी कैबिनेट मिनिस्टर क्यासो सेल्फ क्वारंटाइन दा लेरिबनी ngasi gi oinadi Arambai न्यूज गुवाहाटी दा मणिपुरी पाउ संदोकचबा मतंगस्ते लोइसिनजबग लोइनना अमुकसु हन्ना खुरुमजरी।